Imis TV mi ing tapi ribasinbu ahanba maktada taram nokchari malaki pau miyam da pizari malem sin betongna pangthokna bagom observation of International Day Against Drug Abuse and Illicit Trafficking gi thakai ama chupna pangthokadaba tharong gi saruk ama oina the evidence is clear invest in prevention haiba thimda awareness program ama NSS unit Internal Quality Assurance Cell, Women's Cell, Thambal Marik College, Oinam Amadi Narcotics Control Bureau, Imphal Zonal Unit, Ministry of Home Affairs, Government of India na kusam nana sinduna, Thambal Marik College, Oinam da ngasi pangthokre, tharamdu da saru yakibasingna, drug tagi labna lainana ba wasak longwinaki. Thambal Marik College Oinam Department of Mathematics ki Head SS Tomba Narcotics Control Bureau Imphal gi PROS Thurendra Sharma Thambal Marik College Oinam Principal Professor KH Mohana athoiba mithungin amadi wangangoising oina saru yaki PROS Thurendra na phongdokhibada Manipur gi burning topic oriba drug and narcotics ki issue hauk libana hasing bu drug amadi narcotics tagi labna lainna pandam da chatliba tha sigi tara tok tagi kuntaruk phawa thakai ama chupna taramsi Manipur gi tonganba mafam singda pangthokpani masina school college kaya gi mahairoi singda drug tagi labna lainna ba no to drugs yes to life haibasi ningsing duna lainna ba thong pangthokpani haiki drama ni si manu de da ngami makai kogi Manipur gi school lamadi college gi satro sati to yangang sing se masi ko awareness piraga drugs is sinaganu say no to drugs and say yes to life I begi pandam siga team siga maruina makoi da awareness program so pi bana ida angang sing mun tai makoi yamna kogi kuning sang tai aduga masi moina su tasing haibda si koi Manipur dagi masi phatre masi mahan grasi haibdi wapon se makoi da su yek to bi si hari grasi thank you Manipur gi miyam na BJP gi mayukta laiduna Taranipan Suba Lok Sabha Mikhal da Chawna Maithiba Pikibabo Communist Party of India gi maikidagi Manipur miyamu thakat phongdorkli ngasi BD rota leiba Irawat Bhavan Complex sa pangthokiba pawgi mifam amada CPI National Council Secretary amadi Manipur in charge Palabchen Kuptana phongdorakpada election mamangda BJP ne slogan kya ama laudna thajaba kaya pidna Modi gi guarantee kaya ama puthokna miyam da khanghalabsu Handak ta lauktoki ba Lok Sabha ki result adna lamdam asida leriba miyamna paliba lengak asi sintokpa pami haibadu mayek senga takli handaki Mikhalda Manipur da khakna natana atopa state kharadisu BJP lengak po sintokpa pambadagi yamna chawna maithiba nangki Communist Party of India Manipur ki oiba State Council ki apun mifam ama ngarang famduna Manipur da thokliba irang asigi matangda khanana duna kari thabak paikhatpa yabagi haibadu khanana naki CPI ki CPI gi thomi sing su chawna angbu mating pangduna irang asi loshina ba honagani haiba wapam tamki chahi ma heleklaba lana sina miyoi kayama lekidre yum leifam leitaduna relief camp ta leiba kayama su yauri khudingmak asi lengakna tumina leishinbagi mahot kupna khana nainaraba matungda political dialogue tawtuna amuk hana thodok sing asi thoktuna ba honagadabani haiba wapam su thamki loinana fajaraba Manipuri sakta masibu kaidna ba khoi puna honaminasi haiba wapam phongdoki Amit Shah, the Home Minister, newly elected Home Minister, also called a meeting to discuss the situation of Manipur and to finding the ways out. There he didn't invited the Chief Minister of Manipur. So it shows there is a trust deficit. That means even central government and central leadership of BJP are not happy with the present Chief Minister. Croatian Women's Football Cup Lisingani Kunmarida Manipurdagi Dinamo Chakhre Club ta saruk yakibi MK Kasmina ngasi mahake pongna famlamda Manipurda lakibada Athletic Brothers Association ABA na sinduna taram okre okpagi taramaduga mailenena
Maitei Pangalak-tagi Sanaroi MK Kasminana Fongdorakpada Sanaroi ama oina awaba kaya thengnarbasu lamdam asigi mingchet puruktaba yade khanduna akan mathawna ama loinana ngasi phawba hotnaba lepna sanari adubu India da sanabaga Mapalebak singda sanabaga yamna khenei ngasi mapal leibakta sanaba phangjaba sina hana leiramba isagi hai singba du khara makhaidi henna hai singba hengalaktuna miyamda uthokpa ngamba simak yamna nungai masida natna ngasi miyamna ibu taramna opiramba simaksu punsigi kawba ngamloi haina su phongdoki Mali ay Manipur gi nei bai ti no me am so ai hai ba di moi da baina state dige taw ni hai ba koi bi rang siga hai ga di yamwana so ai de dagi tande hai ba tirang ni khangsi da ba de practice yamwana aduna yam harawa fondo ke adegi ai gi reception taw bi bai ga ba gi club hai ba ai gi pa gi phai dagi pa na thawai yaw na sana pa club ngasi ai gi pa gi mai kai dagi moi ni pa gi mai ye ai reception taw bi pa thank you so much ai ai kabir ai gi moi na ai gi da ma reception taw bi moi khana ko ai Ngasi ayuk chawrakna pung 6 lom tarakpada Moregi bypass road maya da leiba achu wanomjang village da leiba Kuki yum ani Meina Chakhre hari mai adu electric short circuit tagi oiramba yai hari ngasi Meina Chakhre da yum adu mapu singdi Moses amadi hatlam baiti gini hari thoduk thopamda More police team amna chatna yengsinkhri hari Kuki narco terrorist muthat pangam loidaba oirabadi miyamda leipak na tho Kuki narco terrorist ta Indiana saugat pa khudak ta lepkadabani haina Kokomi women wing na ngasi lenga ki minister Thongam Bisoji ki sanjin thongda leiba quarter de thomjin kre konung mamang da leiba lamyan basanglen mamang dagi lakiba miyam khongset aduga mailena Kokomi women wing gi coordinator wai laik leimana hai Kuki narco terrorist na lamdam asigi chingkhong chingya kaya da landarakna yelhomi kaya kangkhong sahalakpa chahi amaga thani sujilak phawbada center amadi state kilengakna waroshin purakpa ngamdana leiriba sida chapchabo aphamama leibak miyamda thamo mahakna hai Kuki jogi minister yauna MLA taranadi makhogi miyam puthoktuna homeland tanba ngami amadi lamdam asida leiriba foro kunthra mari ro masibo Kuki terrorist na ngamhanbadi micham praja singna yaba ngamloi lemhauriba MLA yangkhaina micham miyam asibo terrorist singa sina tatharakliba lana sibo mayoknaba ngamloidaba amadi waroshin purakpa ngamloidaba oirabadi pham thadokpiro praja miyamda leiba ngakchenaba sinabiro leiriba security advisor nasu thokliba irang asina maram oiraga Manipur praja miyamgi awaba khangbidre mangonda miyang withajabasу leitre maram asina leiriba anga mathawna wathogasi waroshin athubada puru haiki ningsingba yailamdam asida thokliba wathok asi chahi amaga thani sujilaklaba phawba waroshin purakpa ngamdabadagi Kokomi women wingna lengaki minister singda thomjinduna waroshin purakpa ngamloidaba oiragadi pham thado haina khongjang changsilakibani ahanba oina tha asigi 13 da health minister da thomjinki masigi matung tha asigi kunda mahut minister wai khemchang yumda thomjinduna khongjang changsinki masigi makha ngasi Agriculture Minister T.S. Bisoji ki quarter da thomjin khibani miyang khongset aduda Kuki narco terrorist ta Indiana sagat pa khudak ta lep kadabani Modi na sagat pidraba Manipur Modi ga mari lenaningdre Indiana Manipur Kuki narco terrorist ta yonthopa yaroi India Manipur yeknabani leibak miyam haurasi imaleba kalhausi chahi ama helaklaba Kuki lan Indiana kankhatuna thambani haiba plekar kya sujinaki ngasi Kokomi women wing changsin kiba khongjang aduda minister masa quarter da layamdabadagi unakidre telephone gi khutang da nupi singa wari sanaki Manipur kan mga moy do boradi khutang ta pham thado a e baijara mana gun sanadana India gi gun sanadana laire Manipur gi awaba khangdre jiri bam da haji khoi ba thok thok aduna Manipur sarkar ngasidi asengba wari yama piraka phamthado aga Kuki MLA dongna miyang limangda Bharat ki mamangda prithvi ki mamangda mang thangada Manipur maitei wi yengi ba mieng naga bu yengi ba group unthani toy doi le yose Kuki terrorist singlanga mahin barse braja ai khoina sugya yara roi
Rural Health Club Mayang Imphal na ngasi mayai lambigi oina ahal oiraba oirabi kanalajirabi yauna miyoi kunithoida pension gi senpham sing yenthokna ikai khumna utkre Pisak Macha Vidya Mandir Mayang Imphal da pangthokiba tharamatu da club asigi convener Thodam Oken Singh Nahai Pijariba Mating asi kanalajiraba Singna Aruba Anayek Yorokpada Shelgi Amadi Pangalgi Mating Pangbani Laik Tamningba Lairaba Mahero Singna Lem Laik Tamhanba Yauna Tonganba Tabak Thorom Singda Chathanaba Pandam Amadani High Pension Pibagi Thoromasi Lisingani Kulmatudagi Hauraga Wakalon Manaba Mayalam Bida Leba Mue Singna Chatharapani Maraki Pau Pijaba Matang Sida Roshinjari Mi Ing Tabir Basingbo Kurumzari